ꯍꯧꯈꯤꯕ ꯃꯦ ꯇꯥꯡ 3ꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯟꯖꯤꯜꯂꯛꯄ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯊꯥ 5 ꯃꯄꯨꯡ ꯐꯥꯔꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯁꯥꯡꯅ ꯊꯣꯡ ꯂꯣꯜꯂꯨꯔꯕ ꯀꯩꯊꯦꯜ ꯍꯥꯡꯂꯛꯄ, ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡ ꯇꯞꯅ ꯇꯞꯅ ꯍꯥꯡꯅꯔꯛꯄ, ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯗ ꯃꯍꯩ ꯇꯝꯕ ꯍꯧꯔꯛꯄ ꯑꯁꯤꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯟꯖꯤꯜꯂꯛꯄ ꯎꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯊꯧꯕꯥꯜꯅ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯝꯂꯤꯕ ꯀꯔꯐ꯭ꯌꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ 6 ꯐꯥꯎꯕ ꯀꯣꯝꯊꯣꯛꯄ ꯑꯁꯤꯅ ꯃꯔꯨꯑꯣꯏꯕ ꯀꯩꯊꯦꯜꯁꯤꯡ ꯊꯣꯡ ꯍꯥꯡꯅꯔꯦ, ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯒꯥꯔꯤ ꯃꯁꯤꯡ ꯌꯥꯝꯅ ꯆꯦꯟꯅꯔꯦ, ꯕꯦꯡꯛꯁꯤꯡ ꯊꯣꯡ ꯍꯥꯡꯅꯔꯦ, ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯍꯥꯡꯗꯨꯅ ꯃꯍꯩ ꯇꯝꯕ ꯍꯧꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯕ, ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯆꯠꯄꯅꯆꯤꯡꯕ ꯈꯣꯡꯖꯪ ꯈꯔꯃꯛꯇꯤ ꯑꯗꯨꯃꯛ ꯆꯠꯊꯔꯤ꯫ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 15ꯗꯒꯤ ꯍꯧꯔꯒ ꯊꯥ ꯑꯁꯤꯒꯤ 2 ꯐꯥꯎꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯁ꯭ꯋꯥꯁꯇ ꯍꯤ ꯁꯦꯕꯥ ꯀꯦꯝꯄꯦꯟ ꯑꯃꯁꯨꯡ ꯑꯌꯨꯁꯃꯥꯟ ꯚꯥꯕ ꯀꯦꯝꯄꯦꯟ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯦ ꯒꯥꯔꯕꯦꯖ ꯐ꯭ꯔꯤ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯊꯥꯀꯥꯏ ꯑꯃ ꯆꯨꯝꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯋꯥꯁꯇ ꯍꯤ ꯁꯦꯕꯥ ꯀꯦꯝꯄꯦꯟ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ, ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡꯗ ꯂꯝ-ꯇꯨ ꯁꯦꯡꯗꯨꯅ ꯀꯦꯝꯄꯦꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 1ꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜ ꯑꯃꯁꯨꯡ NHIDCLꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯊꯧꯕꯥꯜꯒꯤ ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁꯇ "एक तारीख एक घंटा एक साथ" ꯍꯥꯏꯕ ꯅꯦꯁꯅꯦꯜ ꯀ꯭ꯂꯤꯟꯂꯤꯅꯦꯁꯀꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯍꯟꯊꯦꯝ ꯁꯨꯕꯥꯁꯅ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏ꯫ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯁ꯭ꯋꯥꯁ ꯏ ꯁꯦꯕꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ 1 ꯘꯟꯇꯥ ꯁꯤꯠꯄ ꯁꯦꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯁꯨ ꯊꯧꯕꯥꯜꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯁꯤꯡ ꯑꯃꯁꯨꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯋꯥꯔꯗꯁꯤꯡꯗ ꯄꯥꯡꯊꯣꯛꯂꯤ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯑꯣꯐꯤꯁꯁꯤꯗꯁꯨ NHIDCLꯒꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯅ ꯄꯣꯔꯇꯦꯜꯗ ꯊꯥꯒꯠꯂꯒ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯎꯍꯟꯖꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯏ ꯊꯝꯖꯒꯦ꯫ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 6ꯇꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜ ꯑꯃꯁꯨꯡ PHE ꯊꯧꯕꯥꯜ ꯗꯤꯕꯤꯖꯟꯅ ꯁꯤꯟꯗꯨꯅ ꯁ꯭ꯋꯥꯁꯇ ꯍꯤ ꯁꯦꯕꯥ ꯀꯦꯝꯄꯦꯟꯒ ꯃꯔꯤ ꯂꯩꯅꯅ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟꯒꯤ ꯃꯀꯣꯛ ꯃꯊꯪ ꯇꯥꯈ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯅꯥ ꯌꯦꯟꯊꯣꯛꯈꯤ꯫ "ꯑꯦ ꯒꯥꯔꯕꯦꯖ ꯐ꯭ꯔꯤ ꯏꯟꯗꯤꯌꯥ" ꯍꯥꯏꯕ ꯊꯤꯝꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞ 3ꯗ ꯂꯩꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯀꯦꯇꯦꯒꯣꯔꯤ 3 ꯊꯣꯛꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯈ꯭ꯔꯕ ꯃꯍꯩꯔꯣꯏ 9ꯗ ꯂꯨꯄꯥ 1,500, ꯂꯨꯄꯥ 1,000 ꯑꯃꯗꯤ ꯂꯨꯄꯥ 500ꯒꯤ ꯃꯅꯥ ꯄꯤꯈꯤ꯫ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯝ ꯑꯃ ꯄꯟꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝ ꯈꯣꯡ ꯃꯅꯨꯡꯗ ꯁꯤꯇꯤ ꯕꯁꯀꯤ ꯁꯔꯚꯤꯁ ꯂꯩꯍꯟꯈ꯭ꯔꯦ꯫ ꯂꯩꯁꯥꯡꯊꯦꯝ ꯈꯣꯡ ꯃꯅꯨꯡ ꯇꯨ ꯏꯝꯐꯥꯜꯒꯤ ꯋꯥꯍꯦꯡ ꯂꯩꯀꯥꯏ ꯌꯧꯕ ꯁꯤꯇꯤ ꯕꯁ ꯑꯗꯨ ꯉꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯏꯝꯐꯥꯜꯗꯒꯤ ꯂꯝꯊꯥꯔꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯁꯥꯡꯊꯦꯝ ꯈꯣꯡ ꯃꯅꯨꯡꯗꯒꯤ ꯏꯝꯐꯥꯜꯗ ꯂꯝꯊꯥꯈꯤ꯫ ꯂꯩꯁꯥꯡꯊꯦꯝ ꯆꯥꯎꯈꯠ ꯒ꯭ꯔꯨꯞꯅ ꯁꯤꯟꯗꯨꯅ ꯁꯤꯇꯤ ꯕꯁ ꯂꯝꯊꯥꯕꯒꯤ ꯈꯣꯡ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯑꯆꯝꯕ ꯊꯧꯔꯝ ꯑꯃꯗ ꯁꯤꯇꯤ ꯕꯁ ꯑꯗꯨ ꯊꯧꯔꯝꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯣꯏꯈꯤꯕ ꯏꯔꯣꯝ ꯕꯤꯖꯣꯏꯅ ꯂꯩꯁꯥꯡꯊꯦꯝ ꯈꯣꯡ ꯃꯅꯨꯡꯗꯒꯤ ꯏꯝꯐꯥꯜꯒꯤ ꯋꯥꯍꯦꯡ ꯂꯩꯀꯥꯏꯗ ꯄꯦꯁꯦꯟꯖꯔ ꯄꯨꯔꯒ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯂꯝꯊꯥꯈꯤ꯫ ꯂꯝꯊꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯕꯗ ꯏꯔꯣꯝ ꯕꯤꯖꯣꯏꯅ ꯍꯥꯏ ꯂꯩꯁꯥꯡꯊꯦꯝ ꯆꯥꯎꯈꯠ ꯒ꯭ꯔꯨꯞꯅ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯂꯩꯁꯥꯡꯊꯦꯝ ꯈꯣꯡ ꯃꯅꯨꯡꯗ ꯁꯤꯇꯤ ꯕꯁ ꯁꯔꯚꯤꯁ ꯂꯩꯍꯟꯅꯕ ꯍꯥꯏꯖꯈꯤ꯫ ꯂꯩꯁꯥꯡꯊꯦꯝ ꯆꯥꯎꯈꯠ ꯒ꯭ꯔꯨꯞꯀꯤ ꯋꯥꯐꯝ ꯑꯗꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯕꯁ ꯑꯁꯤ ꯊꯥꯔꯛꯄꯅꯤ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯉꯁꯤꯗꯒꯤ ꯅꯝꯊꯥꯈꯤꯕ ꯁꯤꯇꯤ ꯕꯁ ꯑꯁꯤꯅ ꯂꯩꯁꯥꯡꯊꯦꯝꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯃꯪꯗꯨꯅ ꯂꯥꯛꯄ ꯃꯪ ꯑꯗꯨ ꯃꯪꯐꯥꯎꯅꯔꯦ꯫ ꯕꯁ ꯁꯔꯚꯤꯁ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯂꯩꯁꯥꯡꯊꯦꯝ ꯈꯣꯡ ꯃꯅꯨꯡꯗꯒꯤ ꯆꯣꯡꯊꯥꯝ ꯀꯣꯟꯅ, ꯏꯔꯝ ꯁꯤꯐꯥꯏ, ꯋꯥꯡꯒꯣꯏ ꯑꯃꯗꯤ ꯍꯤꯌꯥꯡꯊꯥꯡ ꯐꯥꯎꯔꯒ ꯏꯝꯐꯥꯜꯒꯤ ꯋꯥꯍꯦꯡ ꯂꯩꯀꯥꯏꯒꯤ ꯕꯁ ꯄꯥꯔꯀꯤꯡꯗ ꯂꯝꯊꯨꯡꯐꯝ ꯑꯣꯏꯒꯅꯤ꯫ ꯃꯁꯤ ꯁꯨꯞꯅꯒꯤ ꯂꯨꯄꯥ 50 ꯂꯧꯒꯅꯤ꯫ ꯍꯟꯒꯠ ꯍꯟꯗꯥꯗ ꯂꯨꯄꯥ 100 ꯑꯣꯏꯒꯅꯤ꯫ ꯍꯥꯟꯅ ꯂꯩꯁꯥꯡꯊꯦꯝꯗꯒꯤ ꯊꯧꯕꯥꯜ, ꯊꯧꯕꯥꯜꯗꯒꯤ ꯏꯝꯐꯥꯜ ꯌꯧꯕ ꯃꯇꯝꯗ ꯂꯨꯄꯥ 100 ꯈꯛꯇ ꯆꯥꯗꯤꯡ ꯇꯧꯔꯒꯅꯤ꯫